ꯍꯥꯏꯗꯤ ꯄꯝꯁꯦ ꯇꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯂꯩꯔꯒ ꯁꯤꯗ ꯒꯨꯂꯤ ꯆꯪꯉꯒ ꯁꯤꯗ ꯐꯣꯔꯗ ꯁꯥꯇꯣ ꯆꯪꯗꯣꯏꯅꯦꯕ guys amatanga chikala bana view member tara nokchari aduga ai video khudam je komra hade maye gu ga sawdra si nunggang oi beni hade komra editing matam na mine to sida lay computer mama da sel le mama thalaga okay ga sada to namini na tina ma hade wa dong ang hong tro ba tare hade phadana sema ga na hade thabuk to komra itu no tawni na blog te phadana namba ya ta ba dugina aduga ai nga se ge blog to jina hade da aham ba na ai khoi gi handle guard hai da khang sana handle gi mama no keno me yaw adudo aina nahan hangapda lising amjani pan haire baduna era sidi ai sage da to pom sage mayam na na da sumkhang phangoi da bam sage na adudo sa bai ne ba aham sumaina pak na pam da sidi dharma chit amak aga hapa male na ade mayam go du moi tong nei da na khatok zigzag wa henge na khomba aduna sumaina se na si yang ka thalaga sida final tare duga ga sigi nakan dai light hapada si lok thopada te khare te pujda sta elenda na pa thame do si je moi poche quality um phawna se yut oi lai lai ai plastic la kai ra thigum thau gum jini rang na phari pam da gi smaina sarap na ka shampoo lo ga paper ko pom na thora na sa thopi ba okay guys I just rang couple am ko si sticker chap mana sem je aduga si da changi poche tanki diga chap mana re haide na tham change paper tape am skill like tabi ko si jo chang mane pen im change aduna je si sticker je kamaina sem ga dobno je khangdre ba haide wakhal du tholok pado sem je aduga sumaina sorkan da jik to la ga phaja daw ma lai aduna je napa horoge na pe aduga no ko na pamadu no ba si je sana pot amada na puna tadi mai gam diam kan mani na heng setu kuma tani rang la pe hone to itu na pani ne adre horen na polo kan rang kapadi loina loire adudai pamju rang kap loire aduga kari thlok tino khangde je purana ju kange aduga setu o yenga je setu yeng matam kamai tor kram mung lem ban wa ina ki khang do yenga ado guys finally ship pam tar yam phajab na te yam thib jatre do it's okay adum ya na khalle aduga adi si mayai da hangal je si jina ko ai wahai wata kra tharake na khan mane ba adugi ne aduna je rang ka be pora lo ya mina tanki ge do maina si jo kelly kar patha da kam la okay kelly kar kap lo na loi ra to ga pam je sem na program ai se kamra haide rang kap tanga da pam je hana sem ga dom ne ba adu ita ju haide rang do hana ka pa ba ta ko na sem ma ga na pam je sem ga do ibai dukan da thaba ka chin ba khara thu na ju loining ba adu khara thu na loining ma da mamai di chap tu ni ko si pam sem loi ba ni mamai chap ho to je thau nu hap na ba pam por ado pam ji am hong na lo re pa lising ma chang da mai ti nung da adu ya ga do sida ha pa da chani je si oil chain si amada 250p original na hai to 1000 na
105 ꯁꯤ ꯇꯔꯨꯛ ꯆꯪꯕ ꯑꯆꯧꯕꯗꯣ ꯂꯩꯇꯕꯗ ꯁꯤ ꯇꯔꯨꯛ ꯂꯧꯔꯦ ꯁ꯭ꯄ꯭ꯔꯤꯡꯗꯣ ꯑꯍꯟꯕ ꯑꯣꯏ ꯂꯧꯔꯦ ꯑꯍꯟꯕꯅꯤ ꯂꯨꯄꯥ 80 ꯈꯛꯇꯪ ꯄꯤ ꯌꯥꯝ ꯍꯣꯡꯕ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯜꯁꯔꯁꯦ ꯁꯤꯁꯨ ꯃꯣꯗꯤ ꯇꯧꯅꯤ ꯑꯗ ꯃꯅꯤꯡ ꯀꯛꯊꯠꯂꯒ ꯁꯦꯝꯃꯒ ꯁꯤꯠ ꯁꯦꯝꯗꯣꯛꯑꯒ ꯇꯦꯡꯀꯤꯅ RS 100ꯀꯤ ꯄꯥꯜꯂꯒ ꯍꯦꯗꯂꯥꯏꯠꯀꯨꯝꯕ ꯃꯔꯒꯥꯒꯨꯝꯕꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯄꯨꯒꯤ ꯁꯦꯠ ꯊꯥꯗꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯃꯣꯗꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯞꯀꯠꯁꯤꯔꯥ ꯍꯥꯞꯀꯠꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯍꯥꯞꯀꯠꯂꯛꯀꯦ ꯄꯥꯝꯗ꯭ꯔꯒꯗꯤ ꯏꯠꯁ ꯑꯣꯀꯦ ꯍꯥꯞꯀꯠꯂꯛꯑꯔꯣꯏꯒꯦ ꯑꯗꯨ ꯒꯥꯏꯁ ꯌꯥꯝꯅ ꯆꯥꯝꯕꯗꯣ ꯁꯤ ꯊꯝꯃꯦ ꯁꯤꯗ ꯌꯦꯟ ꯂꯩꯔꯦ ꯁꯤꯁꯦ ꯆꯥꯁꯜꯂꯦꯕ ꯍꯥꯟꯅꯒꯤꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯄꯝꯗꯗꯤ ꯋꯥꯈꯜꯅꯦꯅ ꯂꯩꯕ ꯑꯗꯨꯅꯤꯅ ꯑꯩꯒꯤꯁꯤꯁꯨ ꯑꯃꯨꯛ ꯍꯟꯇꯣꯛꯑꯁꯤ ꯑꯩꯒꯤꯁꯦ ꯁꯤ ꯄꯨꯔꯥ ꯂꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯩꯀꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯇꯣꯏꯅꯦ ꯌꯦꯡꯁꯤ ꯁꯤ ꯒꯦꯞꯁꯤꯃꯗꯤ ꯆꯥꯟꯅꯗꯧ ꯃꯥꯟꯗꯦꯗꯅ ꯃꯔꯒꯥꯁꯤꯃ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯧ ꯃꯥꯜꯂꯦ ꯁꯤꯁꯨ ꯅꯪꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯃꯄꯥꯗꯨ ꯅꯪꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯍꯥꯡꯇꯣꯛꯑꯒ ꯇꯨ ꯒꯥꯏꯁꯇꯨ ꯁꯤꯅ ꯑꯩ ꯍꯥꯟꯅꯩ ꯄꯝꯗꯣ ꯁꯤꯁꯨ ꯂꯤꯛ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨ ꯆꯥꯎꯕ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯁꯤꯒꯤ ꯄꯝꯁꯦ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯆꯪꯒꯦ ꯃꯇꯝꯗ ꯁꯤꯒꯤ ꯇꯤꯁꯦ ꯁꯤ ꯑꯩ ꯍꯥꯟꯅꯒꯤ ꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯁꯨ ꯄꯥꯛꯄ ꯍꯦꯜꯂꯦꯕ ꯁꯤ ꯒꯦꯞ ꯑꯅꯤ ꯍꯦꯜꯂꯛꯄꯁꯤꯗꯅꯦ ꯍꯣꯔꯦꯟ ꯁꯣꯏꯅꯔꯛꯇꯣꯏꯁꯦ ꯃꯔꯒꯥꯠ ꯑꯃ ꯁꯣꯏꯔꯅꯤ ꯑꯗꯨꯗꯒꯤ ꯍꯦꯗꯂꯥꯏꯠ ꯀꯩꯀꯩꯁꯨ ꯈꯔ ꯁꯣꯏꯅ ꯈꯔ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯅ ꯁꯤꯅ ꯃꯃꯥꯡꯒꯤ ꯃꯊꯛꯀꯤꯗ ꯁꯤꯈꯩꯁꯦ ꯆꯪꯉꯦ ꯄꯝ ꯑꯃ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯁꯤꯗ ꯈ꯭ꯋꯥꯏ ꯃꯦꯟ ꯑꯣꯏꯅ ꯁꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯁꯦꯝꯃꯒꯕꯨꯗꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯃꯇꯝꯗꯤ ꯌꯥꯝ ꯆꯪꯉꯦ ꯈꯨꯠꯇꯤ ꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯇꯥꯔꯒ ꯃꯦꯟ ꯑꯣꯏꯅ ꯁꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯝꯁꯤꯒꯤ ꯃꯌꯥꯏꯗ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯝꯁꯦ ꯍꯥꯏꯗꯤ ꯄꯝꯁꯦ ꯇꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯂꯩꯔꯒ ꯁꯤꯗ ꯒꯨꯂꯤ ꯆꯪꯉꯒ ꯁꯤꯗ ꯐꯣꯔꯗ ꯁꯥꯇꯣ ꯆꯪꯗꯣꯏꯅꯦꯕ ꯃꯨꯟꯅ ꯇꯥꯛꯄ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨ ꯍꯥꯏꯗꯤ ꯁꯥꯏꯀꯜꯗꯨ ꯇꯧꯋꯤꯗꯅ ꯍꯥꯏꯗꯤ ꯁꯤꯗ ꯌꯣꯠꯆꯩ ꯑꯃ ꯂꯤꯡꯈꯠꯂꯒ ꯁꯤꯗ ꯒꯨꯂꯤ ꯂꯥꯛꯑꯒ ꯒꯨꯂꯤꯗ ꯇꯧꯔꯒ ꯑꯗꯨꯝ ꯃꯃꯥꯏ ꯂꯩꯗꯣꯏꯅꯦ ꯃꯌꯥꯏꯗ ꯂꯩꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯒꯨꯂꯤ ꯍꯥꯞꯐꯝ ꯀꯞꯇꯣ ꯈꯪꯕ꯭ꯔꯥ ꯁꯨꯡꯆꯟ ꯆꯟꯗꯕꯤꯅꯦꯕ ꯆꯟꯗꯕꯗꯨꯗ ꯑꯗꯨꯗꯣ ꯁꯦꯝꯕꯗꯣ ꯄꯨꯔꯥ ꯀꯣꯛ ꯉꯥꯎꯋꯦ ꯑꯗꯨꯗꯨꯗ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯑꯃꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯗꯦ ꯑꯃꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯗꯦ ꯄꯩꯔꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯂꯥꯁꯂꯤ ꯁꯤꯗ ꯌꯥꯔꯛꯑꯦ ꯇ꯭ꯔꯨ ꯒꯥꯏꯁ ꯍꯥꯟꯅꯒꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯄꯤꯛꯑꯦꯅꯤꯀꯣ ꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯁꯥꯍꯜꯂꯒ ꯄꯣꯛꯑꯦ ꯁꯧ ꯂꯣꯏꯗꯉꯥꯏꯅꯤ ꯁꯤ ꯁꯥꯍꯜꯂꯒ ꯐꯨꯗꯣꯔꯀꯥꯟꯗ ꯁꯤ ꯀꯞ ꯑꯃ ꯆꯜꯍꯟꯈ꯭ꯔꯦꯕ ꯀꯞ ꯍꯥꯏꯁꯦ ꯁꯤ ꯒꯨꯂꯤ ꯇꯥꯅꯕ ꯁꯤ ꯀꯞꯁꯤꯅꯦꯕ ꯁꯤ ꯆꯥꯎꯋꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯃꯈꯥꯒꯤꯁꯦ ꯃꯈꯥ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯆꯥꯎ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯤ ꯆꯥꯎ ꯂꯩꯔꯝꯗ ꯑꯩꯈꯣꯏ ꯆꯥꯅꯕ ꯄꯥꯏꯞ ꯐꯪꯗꯕꯩ ꯄꯇꯤꯅ ꯀꯣꯜꯂꯒ ꯍꯥꯞꯄꯦꯕ ꯍꯥꯞꯄꯒ ꯉꯁꯥꯏ ꯀꯞꯇꯨꯅ ꯁꯤ ꯂꯩꯔꯒ ꯁꯤꯁꯤꯅ ꯍꯦꯟꯗꯜꯒꯤ ꯃꯉꯛꯀꯤ ꯒꯥꯔꯗ ꯑꯣꯏꯅꯕꯅꯦ ꯑꯍꯥꯟꯕꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯔꯝꯃꯤꯗꯅ ꯃꯣꯏꯅ ꯃꯌꯥꯏꯗ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯗꯕꯨ ꯇꯦꯜꯂꯕꯩ ꯋꯥꯅꯤꯀꯣ ꯁꯤꯗ ꯆꯪꯕ ꯃꯇꯝ ꯁꯥꯕ ꯃꯊꯥ ꯑꯦꯂꯥꯏꯟꯃꯦꯟ ꯌꯦꯡꯕ ꯄꯩꯕ ꯈꯣꯠꯄ ꯑꯁ ꯅꯣꯠ ꯏꯖꯤ ꯁꯤꯇꯪ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦ ꯄꯩꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯁꯤ ꯁꯧꯁꯦ ꯄꯥꯏꯔꯛ ꯇꯥꯔꯗꯤ ꯁꯣꯝꯗ ꯄꯥꯏꯔ ꯃꯉꯛꯁꯦ ꯄꯩꯗꯣꯏꯅꯦ ꯐꯣꯔ ꯄꯩꯗꯣꯏꯅꯦ ꯒꯥꯔꯤ ꯊꯧꯕ ꯁꯨꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦ ꯅꯥꯀꯟ ꯅꯥꯝꯅ ꯆꯤꯡꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯌꯥꯔꯅꯤ ꯍꯦꯛꯇꯤ ꯂꯣꯏꯔꯅꯤ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯃꯒꯤ ꯍꯥꯟꯅ ꯇꯧꯔꯒꯀꯣ ꯎꯔꯒ ꯇꯧꯔꯛꯄ ꯑꯣꯏꯇꯥꯔꯗꯤꯀꯣ ꯈꯔ ꯂꯥꯏꯒꯗꯕ ꯏꯅꯧ ꯅꯧꯅ ꯀꯣꯛꯁꯤꯗ ꯄꯨꯊꯣꯛꯄꯅꯤꯅꯀꯣ ꯌꯥꯝ ꯊꯤꯅ ꯂꯨꯏ ꯑꯗꯨ ꯇꯥꯔꯁꯨ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯅꯤꯡꯗ꯭ꯔꯗꯤꯀꯣ ꯁꯤ ꯑꯅꯤꯁꯦ ꯈꯛꯇꯪ ꯁꯦꯝꯗꯣꯛꯑꯣꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯧꯕ ꯃꯇꯝꯗꯀꯣ ꯈꯔ ꯄꯩꯅꯍꯟꯗꯕ ꯈꯛꯇꯪ ꯆꯨꯝꯅ ꯁꯧ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯔꯅꯤ ꯑꯗꯣ ꯁꯤꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯣꯜꯃꯣꯁ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯆꯪꯈ꯭ꯔꯕꯅꯦ ꯄꯨꯔꯥ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯔꯪ ꯌꯣꯝꯃꯒ ꯃꯃꯥꯡꯒꯤ ꯄꯝ ꯀꯩꯀꯩꯗꯣ ꯂꯣꯏ ꯂꯧꯊꯣꯛꯎꯕꯅ ꯏꯜꯂꯒ ꯑꯃꯨꯛ ꯄꯨꯕꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯩ ꯁꯧꯐꯝꯗꯣ ꯑꯗꯩ ꯃꯩ ꯁꯧꯅꯕꯗꯨꯁꯨ ꯑꯃꯨꯛ ꯄꯣꯔꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯑꯦꯂꯦꯛꯇ꯭ꯔꯤꯛꯇꯤ ꯁꯧꯗꯦ ꯒ꯭ꯌꯥꯁ ꯈꯛꯇꯪꯅꯦ ꯁꯧꯕ ꯑꯗꯨꯅ ꯄꯨꯔꯥ ꯊꯕꯛ ꯑꯃꯅꯦ ꯊꯕꯛ ꯃꯆꯥꯁꯤꯗ ꯑꯆꯧꯕ ꯑꯃ ꯊꯣꯛꯑꯦ ꯑꯣꯀꯦ ꯒ꯭ꯌꯥꯁ ꯑꯗꯨꯅ
loire sidagidi hade awabu khudung thiba loire adu sidung to khud changbei thawang atangara anni hade semdu marks ke loine semane de headlight jo top pa anaw mung da loine semtu ke kalade sida ina headlight em khalai jan kamai to ge da khudung thib jin nga bai tar yam tin line khalam mane seng na ina ha ga de do yam tin line khama yam tin lu na ai laibak chi de komra ai padum laiba kenom to ge na khan tare aduna ai khalin ko hera ai ta laiba ai ta lai de khudung thib ni da sa de hena de da sa di lo nya khudung thib ni khudung thib ji da mo ai khudung thib pisan ge na komai khalla kamra hera hana gi headlight to da gi khar ka point ani hum to ga semtu aga di ya ga ba adui ta jo komra hera khudung thib je no pisan ge komra hi na kai to ge ta komra hana ido amta palo pra inong nong loi semane na loi semane inong nong na aduna mathai block ti yeng ase hadi mayam yeng ning do yom ta jo yam sangmon laga di matha sai dana matha mu hai kok sai dana aduna okay guys ngasi di matan sida vlog solution jarge bye bye mathai vlog la ke mayam puda thengna se sangala ba kang mai pakna yai for yes